Ngasi numida wairam phongkhiba kanglipakhi mairagi pause degi maruoiba pau khara khangasaraka miyamda khudo tamjake Manipur da tholiba lal asi losinaba Meitei amadi Kuki furup anigi marakta wari sananabagi damakta amukogi miyoi ahum amadi folkski miyoi ahum Delhi da thungkhre Hauzik Manipur da tholiba irang asigi warochin ama puraknaba Barat lengang lakholapa khongthangi saruk ama oina Haying April mangada Ministry of Home Affairs na mapung oiba thaudang lawduna New Delhi da pangthongnaba thaurang tawriba Manipur gi Kuki CSO sing amadi Meitei community gi CSO sing gi oiba mifam asida saruk yanabagi damakta ngasi All Manipur United Craft Organization AMUC gi President Nando Luwang na lusingba miyoi ahum amadi Federation of Civil Society Folks gi Vice President BM Yai manaluchingba miyoi ahum na saba team ama ngasi Delhi da thungkhre Wari sanaba asida saruk yagadoriba amukogi miyoi ahumna saba team adude amukogi President Phairoijam Nando Luwang amukogi hanagi President Ito Tongbram amade Dr. Danabi Raisramne aduga folkski miyoi ahumna saba team aduna BM Yama amade folkski maru oiba thaudang lawriba miyoi ani haina pause asina phangba paun haide amaramda amuko amasung folks na lusingba miyoi ahumna saba Puna miyoi taruk wari saba asida saruk yanabagi ngasi Delhi da thungkhiba asi natana atay Manipur gi oina Meitei community gi CSO singde wari saba asida saruk yanaba Delhi da sangkhibagi pau leite amaramda Meitei amasung Kuki community anigi marakta Ministry of Home Affairs na maru oiba thaudang lawduna Manipur da tholibi irang asi loisinabagi matangda hayeng wari sanagadoriba asida Kuki community ki karamba CSO singi lusingba sing saruk yagadagi haibadasu hauzik phawba khangba ngamdana leire panba yabade kutugi maikeidagi de tungan ba wafam ahum center lengakta mangjongna thamkhrabani thamkibo wafam ahum adude Meitei amata Kuki taba mafamda sanghandaba sapra administration gi warosim purakpa amade sahi ama ceasefire agreement tawnaba haibasini hariba wafam sing asi barat lengangna thabak to onthoktarabade Mifam aduda saruk yaroi haiba fawba phongdokhiba leikhrabani makha tarakpa pauda Y Joy Kumar na social media da thagapa wafamda aramba tingol pankhiba adu aramba wafamne haiduna ngasi imasing da sengdokhre hana Manipur gi Director General of Police DGP amadi Deputy Chief Minister oiramba Yumnam Joy Kumar na social media da Manipur da tholibe irang asi aramba tingol na hawbani haina phongdokhiba wafam adu Sengdoknaba matam thakharabasung ngasi phawba sengdoktuna leibagi mayokta Manipur gi tunganba mafamdagi lakpa ima kayana Joy Kumar gi naurem thongda leiba mayumda thomjengkhre masigi mangonina Joy Kumar gi imunggi akoiba mafamsingda security na ngak sembagi akanba cheksin thorangi thabak paikhatke imasing amadi state force ani gi marakta wari sanaraba matung miyoi taruk na saba team amana Y Joy Kumar unaduna wari sanabagi damakta changki Pawasina hai ima taruk aduna Y Joy Kumar unaduna wari sanaba matamda mangna social media da phongdokhiba wafam adu sengdo uhaina Joy Kumar gi mafamda thamki maduna Y Joy Kumar na thokhiba thaudo adu misunderstanding ni mangna social media da thagakhiba wafamda arambai tingol haina pankhiba adu arambane arambai tingol haibadu kakthatlaga ngarang mak social media da thagakhre haina sumahangna imasingi mafamda phongdokhi haide amaramda ngasi Y Joy Kumar gi mayumda pamuisingi oiba mifam ama pangthokke paugi mifam adu loidringai serakta ARB personnel amana paumi ani haibadi mami TV amade AS komgi paumi Suresh Malom gi khudang padina thokro haidina singthokki paumi mayamna tawriba thawung adu pendaba phongdokki lonina ARB personnel aduna mana tawriba thawung adu lale haina singdo haina taksinbadagi ARB personnel aduna mahangna paumi ani da tawkhiba thawung adu lale haina singdokhre haide panba yabade Joy Kumar gi imasinga unaba sangdringai mangonina Manipur apunba imasingi President Thongam Inausa Devi na phongdokhibada Y Joy Kumar na social media da yumpham yaudaba wafam kaya phongdoraklibase tasingna aranba wafamni masigidamak matam thaduna sengdoknaba wafam masamakta khangankhiba leikre aduma pungasi phawba thawa sadaba maungda leithokpa ase lamdam asigi oina leibak thibani Manipur da thoklibe irang asida arambai tingol gi isa singna thang ten padina miyambo Kuki na nongmaina kaptuna talakpadagi kalaktuna lakhibane Joy Kumar na phongdolakliba wafam sengdoktaba tarabade
matam chupa bot amuk hana lepa yaroi haba wafamsu phongdokhi. Makha tarakpa pauda Kuki sing highway da athingba piba toklaba amasung khulai thadoklaba matungda condition yauduna wari sanaba sungbani. Haumi Haying April mangada Ministry of Home Affairs na Kuki singi Civil Society Organization CSO sing amade Meetei gi CSO singa wari sananaba siliba mifamase Central Government na peace laknaba thabak tawri haiba unnaba matam lenaba khongthangni masina yelawmi singi oina kanaba amata phangloi haina Federation of Haumi gi General Secretary Y Sham Khumana khoyek piduna press thadoropa cherol aman haire cherol asinai Kuki na wari sanadringai da condition ahum thamlakre ahambada Meitei amada Kuki taba mafamda sangandaba anisubada sapra administration gi waroi simpurakpa ahum suba sahi ama ceasefire agreement taunaba haibasine Aikhoina wari sanage saruk yage hairabade aikhoigi su condition thamgadabane wari sanagadariba asi karamba Kuki gano wari sanaba asida yawgadariba singdu India gi citizen la karamba matamdagi Manipur da darakki haibado hana khanganpham thoi aduga lamsi yelawmi yek salai leiba singini moina laklaga khunda silakpani haibasisu moina yaraba matungda wari sanagadabane maduna tana Kuki na condition thamlaga wari sanabade mifam adu makhogi condition aduda wari sanabada yare haina Kuki na lawgani wari sanabagi kanabadu Kuki na lawduna matung tarakpada makhoina piba condition ahumda wari sanakhre haina khudong chaba lawroi haningai leite haire cherol achin hai wari sanabagi mahu central government gi subject ama oidiba national highway sing mipum khudima free oina chanhanba amade singda leiba Meitei gi laifam sing amasung Puari amadi natka sagonaba mafam sing ngak senduna tekta kaidana thamnaba hana honafam thoi Meitei di themaga yani khulai pitho khulai thadoi haiduna apangba sibadu tawdaba fai Kuki na khulai thadok loi national highway thingani hariba asida India government na kari tafam thoi haibadu hana tawbana nakal anigi peace purakpada mateng oigani haire cherol asina aroibada hairibade wari sanagi hairaga government ga adum wari sanabiu aduga maduda yelawmi interest on badi yaroi kangpopi amadi Churachandpur dagi miyoi kaya makhoigi maramdam Myanmar da chattuna lal yawbogi wafam leiragade Myanmar da makhoigi sapra administration phangnaba hotnaba fagani adu oirabadi Manipur da utangbigi polomsu puroi ngasi phawba India government na Myanmar refugee chinga su tawnaba toktaba sigi nunggoiba wahanthoktu Manipur mache tanaba amadi peace pamjaba yelawmi singda asoba chaitheng ama piribasini Masi tungkoina tawdanaba su toktuna India government na lamdam asigi miyamgi khalaga thabak to onthokpham thoi Manipur gi yelawmi singi apambana na thairaga wari sanabagi pohanthok laigadra haiba wangsu Federation of Haumi na barat lengaki mafamda hanglakli makhatara papauda Manipur gi MLA khara Assam gi CMO naduna Manipur da thoklibe irang ase loichinaba honabada mateng pangbinaba haijakhre ngarang Guwahati da paisingkiba MLA kaya amade BJP Manipur Pradesh ki official khara Assam ki Chief Minister Hemanta Biswa Saramaga unaduna wari sanakhre haire pawasin hai ngarang tunga pumpham da Guwahati da changkhibe MLA Gomidas Kothojam KS Bomja Singha TS Santi Singha M Rameshwar Singha K Syam Kumar Singha M Susindro Meitei MD Abdul Narsir amasung BJP Manipur Pradesh ki General Secretary K Sarat Singha na Assam ki Chief Minister Hemanta Biswa Sarama unaduna haujik Manipur da thokliba irang asigi warosim purangnaba honabada lawba yaba thodang lawbiyu haijaki haide atopa paugi likul amadigi ngarang Delhi da changkiba MLA Kharadi ngasi Delhi da yaokhre MLA Kharana Delhi da paisingkiba adugi chap chaba maramdi khangba ngamdre